Kuki Bunker da Leiriba AR ahum sokle. Haukiba tang kuntra gi ayo anganba pung ahumga minute kuntra rom tabada Imphal West ki Kadangban Part 2 Mahadeva Ching da laiba khunja volunteer singna laiba bunker amada Kuki lalawu singna attack chathaduna khulngapa volunteer mahat khiba thodong matung tarakpada ngasi nami jungba pung ani khara helakpada Lamsang Police Station ki manung chanba Kadangban Part 1 da Kuki singna bom amasung nomoi kapsinduna akan bomong da landarakre Todo aduda chingkong da laiba Kuki khunja sing mayum makai thadokuna Saphagada mafam singda lanjenakre amaromda todo adudagi khoisaunarba khunja volunteer singna anduna nomai kapkre todo aduda Kadangban gi chingtakta laiba nakhujang khulda laiba Kuki gi bunker da leiramba Kuki khulai paiba sing kaiduna chengkhre bunker ani thugaikre adu Kuki gi bunker aduda leminaramba Assam Rifles ki person ahom aso ofan nangkhre Kuki singna bunker saram leu mafam asi CRPF camp tagi yamna naknana laiba mafam amani Todo asi thokra matung numidang wairamda amukshu Kuki khulai paiba singna phayeng manaki Nageswar mathak khulgi phayeng manaki Nageswar mathak khulgi mayada laiba Kuki singi relief camp amada Kuki khulai paiba singna chipsi sijinaduna khulai paiba miyokia hondo honjin tawwa amasung nomai kapsilakpadagi khunja volunteer singna handun nomai kamnakhre adubu todo aduda asopan yawbra haibadadi press na phangba ngamdri Kadangban chingthaktagi nakhuya khulda nomai kapnaba thodoki matangda press na phangba paw na hairibana ngasi nami jungba matung pung aniga minute kunlom tarakpada geljang da laiba kunithoi suba Assam Rifles ke manaki church tagi Kadangban da laiba smart talk school lomda Kuki khulai paiba mioi kunlom kumtharaktuna nongmai round ke atarakham leitana Kadangban tawna kapsilaktuna attack chatharaki thodog aduda khulngaktuna laiba khunja singna handuna nongmai kapki chaurangna nakal animakta minute nifuga marom nongmai kamnakhi nongmai kamnabagi paw phangbaga Imphal West Commando amasung Lamsang Police Station gi team sing yausilaktuna Kuki khulai paiba sing adu Geljang mathaki church phawba takthokhi nomai kapnaba hak lebla matung numidang wainam pung mari khara helakpada amuk hana bom yauna kan mongda Kuki singna attack chatharakhi aduga maduda security force na Kuki sing sangsilaktanaba nomai round kya geljang romda nomai kapkhi thodo aduga mari leinana khunja volunteer singna su handra nomai kapnabada na khujang khulda saramba Kuki gi bunker ani thugaikre hareba bunker sing adu haksangi lep yauna lui bunker duda leiduna Kuki singa nomai kapnaba aduda yauramba Assam Rifles ki personnel ahumsu aso nangki hari nakal amaromda manaba pungphamda Kuki khulomdagi phayeng maninglomda nomai round kya kapsilaktuna attack chatharaki thodog adugi matangda khunja singna phongdorakpada matam khara tumina leblero matung ngasi khangkhangaudana Kuki singna Kadangban nomai kapsilakpa asi khunja sing yumda leiba ngamde khunja sing yumda leiba ngamdana lanjenare pikliba angang sing leibana khunja sing nomai maru marakta magi safagadaba mafam singda lanjenaba leptri hairi